Indigo flight ama paikhalakpada langjaga thengainabadagi amuk hanna paitharakre. Passenger chaniga humputara rom puba Indigo flight number 6E812 ngasi ayupung 3:05 rom tabada Nagpur dagi Kolkata tamna painabagi damak leimaidagi paikhalak matung achoba eagle langja ama thengainabadagi amuhana Nagpur airport ta paitharakre hairi. Thengjinaba aduda flight adugi mamang thangba saru kopsil lamba thengnaki plane aduda tongkhiba passenger amana phongdorokpada Indigo flight asina ngasi ayu anganbada airport tagi paikhalaba matung pungkhai amarom atiyada pairaba matungda kok lawa ahuba makhol ama taba fangki makhol adu tabada plane duda tongliba passenger pumna mapakhatnaki ikan kanadana flight adugi pilot singna makha tana Kolkata tamna paibagi mahuta halaktuna Nagpur ge airport ta landing tawki hairi plane aduna airport ta tarba matung mari leinaba authority sing yauna miyamna yenglubada plane dugi mamangi sarukta kopsen duna leiramba thengnaki Nagpur dagi Kolkata tamna painaba hotnaruba plane aduda tongkhiba apunba passenger masing chaniga humpugatara gi manungda Manipur dagi Meeoi 38 rom yauri makhoi adu Nagpur da national gi thakta pangthokiba yoga changdam naba thoram ama yauraga Imphal gi damak plane adu da tonglakhibani hairi flight adu cancel tawbaga loinana makhoi hayeng Nagpur dagi Delhi da pairba matung Delhi dagi numit yungba matungda Imphal yoraklagani hairi governor in council gi mifam pangthoklamlaba matungda governor Ajoy Kumar Bala Delhi da chatkre tha sigi manga da halakani prime minister na Manipur da lakadaba oirabadi Mizoram gi Aizol dagi Churachandpur district ta hana thungani aduga miyam gi mifam da wanganglamlaba matungda Imphal gi Kangla da lakani Tha sigi ani suba chayolda Prime Minister Narendra Modi na Mizoram amasung Assam da chatpagi wafam laikhai takhibadagi awang nongpoki state ani sigi khongchatta mahangna Manipur da su pungkharagi oina soidana lakani haibadagi Manipur lengang na mathau taba thabak thoram sing sem chaba hogallakli ngai cheirakta Governor AK Bala ngasi nungthil Delhi gi damak Imphal thadokre mahangna Raj Bhavan dagi Imphal airport ki damang nungthil pung amaga makhai tarakpada chatkidringai gi mangoina langasi ayu pung 10 makhai rom tarakpadagi mahangna chair loduna Raj Bhavan da governor in council gi mifam pangthoklamki mifam asida chief secretary Punit Kumar Goel governor gi secretary Sumanta Singh commissioner home and Ashok Kumar yauna loisang singh da secretary oiriba TH Kiran Kumar amasung Hungyo Warsangsu saruk yaki aduga commissioner law nungsitomba athokpam yauna GAD gi makok thongba official amasu saruk yaki pung amarom chathakiba mifam asida Manipur miyam gi damakari karamba wafam puthoktuna khanakibage haibadudi Raj Bhavan dagi ngasi numidang athengba fawada official oina cherol amata thorakhidabana khangmangam khidri Pau chesina phangba pauna haibada governor na ngasi Delhi gi damak Imphal thadokhribasi hayeng amasung hangchita numinini chupna Delhi da pangthokadaba laiba asigi GST council gi mifam da saruk yarunabani hairi maram asina Prime Minister Narendra Modi na Mizoram amasung Assam gi khongchat manung chana Manipur da lakani haina tharang tawriba asigadi mari leinaramgadra natraga leinaram loidra haiba khangmangam khidri panba yabadi ngarang nungthil BJP gi MLA TH Radheshyam amasung speaker TH Saitabharta nang Raj Bhavan da changduna governor ga unaduna wari sakhibani MLA amasung speaker gi maikai digi state asida miyam gi anauba lenga ama nauhongnana sembagi matang da oithokpa leigadra natraga leiroidra haibagi wafam puthokduna khanakhibani governor na hayengdagi hauraduna Delhi da numinini chathagadaba GST council gi mifam da saruk yaramlaba matung tha asigi manga da Imphal da halakani hairi Amaramda Prime Minister Narendra Modi gi Mizoram khongchat ki manungda Bairabi Sairang New Railway Line Project sangabagi thoram Aizol gi Lamuel da pangthukani hairi hiramasagi matangda Mizoram lenga ki Principal Secretary Sudhir Kumar nangarang office memorandum ama thokre cherol adugi matungina Prime Minister na Anouba Railway Line gi project asi sangaba amasung central project singi urep tambagi thoram sing pangthuklamgadawri ba asigi yengladuna Mizoram lenga ki makhada Aizol da leiba employee pumna makha sigi taraga humdogi ayupung nipan makhaida thorom pangthokpam oigadariba Aizol gi Lamuel da soidana saruk yana basu khangan kre pauche sina Prime Minister Narendra Modi gi Manipur khongchat ki matang da thajaba yaba mafam dagi phangba pauna haibada Mizoram da tha sigi taraga humdogi ayukta anauba rail lambi ama sangabaga loinana center na sponsor tawba project singi urep tamlamlaba matungda mahak Aizol dagi Churachandpur district da hana lakani haidi district asigi peace ground da wanganglamlaba matungda Imphal gi Kangla da amuk laktuna mafam asida pangthokadaba miyam gi mifam da saruk yaramlaga Guwahati gi damak Imphal thadoki gani haidi Prime Minister gi Manipur khongchat asi pung mari rom oiraba yai haina su pau sina makhatari diana mathau tari basi US ni Russia na te haina President Trump ki trade advisor na phongdokre
US की प्रेसिडेंट डोनाल्ड ट्रम्प की ट्रेड एडवाइजर पीटर नार्बारोना इंडिया की प्राइम मिनिस्टर नरेंद्र मोदी दा अमु हन्ना सिंगनब वरोलसिंग थमलदुना मसागी अनिंगबा पामबदा नमदुना इलहनबा मियोई सिंग पुन्ना हिपमिन्नरे हाइना करेमनबा वहाइना इकाइबा पीख्रे ngarang China na yumbu oiduna pangthokiba Shanghai Cooperation Organization Summit da Prime Minister Narendra Modi na Russia gi President Vladimir Putin amasung China gi President Xi Jinping ga unaduna mifam pangthokiba du yamna ikaiba poi haina trade advisor asina makata na phongdokre Paumisi dawa ngangladuna Peter Navarro na India na Russia ga marup mapang oiba amasung makhoidagi mamalhong na sungdoktriba thau leibagi mahuta US, Europe amasung Ukraine ga mapang oina chapminnanaba taksinki malemgi khwaidagi chawba democracy chatpa leibak amagi luchingba oiriba Prime Minister Modi na malemda masagi apamba namduna ilhaliba President Putin amasung Xi Jinping gumba dictator Singapore na chapminnaba asi yamna ikaiba fawi haiki ASEAN Summit ki nakalda Tianjin President Xi Jinping ga Prime Minister Modi ga unaduna laiba ani gi mari Henna fagatnabagi khanakhiba adubu trade advisor Navarro na yaningdaba phongdokhiba ga loinana achouba luchingba ama oiriba Prime Minister Modi gumlaba mioi amana dictator Singapore liba si nukningba fawi haiki Nekam Jomhau Mihat ki wathog NIA da sinaduna thigat hangadabani TIA Thadau Literature Society Assam gi chairman amasung Thadau NP Karvi Anglong gi General Secretary Nekam Jomhau bu suda laiba khulai paiba Kuki group amana tamthiba mawngda onnairaga hatkibagi thawong Thadau NP Assam TIA na akanba mawngda condemn tawbaga loinana case asi NIA da sinaduna enquiry tahongadabani haina Prime Minister Narendra Modi da memorandum pisinuna taksinkhre Thadau NP Assam gi coordinator na ngasi thadoraki cherol amana hai suda lairiba Kuki group KLAU KDA amasung KRA na haukiba August 13 gi numidang anganbada Nekam Jomhau bu masama ki yumda onnairaba matung hatoklaga turel da thadakiba thawong akanba mawngda condemn tawi Thaudo aduga mari leinana ngasi Prime Minister Narendra Modi, Home Minister Amit Shah, Assam Chief Minister Himanta Biswa Sharma, Cabinet Minister District in Charge Assam Chief Secretary amadi Deputy Commissioner da tongan madiman mga yawbo memorandum pisinkhre. Memorandum aduda mapung oina palliba wafamdi Jomhau Mihat ki wathok NIA da sinaduna mapung fana enquiry tawduna asengba puthokadabani Kuki militant singa lainariba su agreement terminate tawgadabani Thadau Furuf ki identity ngakna thamnabagidamak lainga ki mieng makhada Kuki Furuf amadi Thadau Furuf ki marakta Memorandum of Community Understanding ama leihanba leikhidrabagi imungda chapchaba compensation piba amadi Karvi Anglongda Memorial Complex ama thamba haiba yauri Cherol aduna makhata na hai India amadi Assam lengang na thuba matamda thawdo asigi achumba while fangalu amadi thawdo asina maram oiraga hena fibam sokchin khidanaba Lengang na thuba matamda thabak lokhalu ningsing bayabadi chahi ani helaba Manipur gi irang asi loisinduna ing chikpa lamdam ama oihennaba pandamda haukiba August 6 ta Imphal gi North AOC da leiba hotel Imphal da maitei amasung maitei pangal CSO sing mahiroi lup sing imalup sing yauna atai luf kaya ga wari sanabada Nekam Jomhau su saruk yakhibani matik mayai leiraba leibak sina kihan khangalakpa bu minong lang na pendaba phongdokre Matik mayai leiraba leibak singna Myanmar da kihan khangalakpagi thabak sing chatharakpa bu leiba adugi luchingba ming online na pendaba phongdokpaga loinana China gi President Xi Jinping da magi pendaba sing adu tamkhre hairi China gi port city ama oiriba Tianjin da ngarang pangthokiba Shanghai Cooperation Organization Summit da saruk yakhiba Myanmar huncha gi luchingba minong lang na masak maming pandaba matik mayai leiraba leibak singna democratic model singbu tungoina duna kihan khanganbagi thabak sing chathariba asina Leiba kaya gi manunggi phibam da achoba khudong thiba ama oihali haina yumbu oiriba President Xi Jinping da paudamkhre kumja 2021 da military junta na Myanmar gi lengak pairakhraba matam adudagi nongchup leibak singna Myanmar junta gi mathakta athingba kaya thamduna lakhi nongchup leibak singna athingba kaya thamduna leiba asigi sanmitlon da chawna khudong thiba mayokna badana chana diplomatic ki oiba khongthang kaya da su chawna khudong chadaba mayokna hale hairi Myanmar huncha lenga ki mathakta thingba thamkhiba sina leiba asigi yamna maru oiba foreign exchange bank sing da su achauba khudong chadaba mayokna hali hairi China gi President Xi Jinping na su Myanmar gi chawkhat thorangi lambi kaya da chawna tengbangani haibigi thajaba su huncha lengak ta pikhi Afghan UR Havada Siba masing lising amaga chamri henkhre chayo loiba numita Nongpok thangba Afghanistan da akanba UR haba amada mioi lising amaga chamri hena sikre amasung lising ahum hena sokre haina chahi kayagi manungda madu leiba aduda thokhiba khwaidagi misi mina thokpa amani hairaduna Taliban government na ngasi haikre nongmaijingi numidang athengbada 6.0 gi UR haba aduna Pakistan ga thangnaba ngamkhai mana ki chingi province singi manung hanjin mafam sing mangta hanki Taliban government ki wangang loi makok Javihullah Mujahid na mioi
1,113 sikre amasung 3,314 sokre haina ngasi X haiki. Sikibasing adu khwaidagi hena sokiba Kunar province khaktada thokibani thingnaba Nagarhar province tasu atopa Meeoi mayam ama siki amasung cha kaya soki. Kunar da yumsingi akayatoi makhada hingliba Meeoi sing leibra haina ngasi su rescuer singna makhata na thiri. Ahing chupa emergency operation sing chathaki haina Kunar provinces disaster management authority gi makok Asanullah Ahasana AFP da haiki khwaidagi thina sokpa khungang khara lambi sing thingduna laikhrabana changsin bangamdana lairi haina UN Migration Agency na haiki UR Havagi epicenter adu artki leimaidagi kilometer 9 lubada Jalalabad thagi kilometer 13 lom lapada thokibani haina US Geological Survey na haiki aikhoigi yum pumba ningkhaikhre aikhoigi ichun announcing amasung ipa loinamak phumjinkhre sumnagi ha khaktamai hingauki haina soklaba masagi chahi 13 suraba Akhlakna hospital da haiki maki imungi Meeoi manga UR haba du da loinamak sikre Afghanistan da Eurasia amasung India tectonic plate singi junction manak maru oina Hindu Kush mountain range da UR haba sing toina thoi